ꯊꯥꯡꯒ ꯌꯧꯔꯦ ꯃꯥꯒꯤ ꯍꯤ ꯇꯣꯡꯐꯝ ꯃꯣꯇꯣꯔ ꯕꯣꯠ ꯇꯣꯡꯐꯝ ꯖꯒꯥ ꯌꯧꯔꯦ ꯍꯧꯖꯤꯛ ꯁꯤꯗꯩ ꯇꯣꯡꯉꯒ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯒ ꯀꯔꯥꯡ ꯇꯥꯔꯅꯤ ꯁꯤꯗꯒꯤ ꯀꯔꯥꯡ ꯆꯠꯇꯣꯏꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯀꯔꯥꯡꯂꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕꯤꯔꯛꯑꯣ ꯁꯣꯝꯀꯥꯟꯗ ꯍꯧꯖꯤꯛ ꯀꯔꯥꯡ ꯆꯠꯇꯧꯔꯕꯅꯤ ꯍꯧꯖꯤꯛ ꯂꯥꯛꯑꯣ ꯅꯥꯏꯅꯣꯜꯗꯤ ꯑꯩꯅ ꯄꯥꯝꯃꯒꯗꯤ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯇꯧꯕ ꯁꯦꯠꯄꯨꯗꯤ ꯀꯩꯅꯣ ꯇꯧꯅꯤ ꯑꯩꯈꯣꯏ ꯕꯣꯇꯣꯡꯕꯨ ꯀꯔꯝꯕꯅꯣ ꯅꯪ ꯄꯩꯁꯥ ꯍꯥꯞꯇꯥꯔꯣ ꯀꯌꯥ ꯂꯧꯗꯣꯏꯅꯣ ꯍꯥ ꯀꯌꯥ ꯂꯧꯗꯣꯏꯅꯣ ꯍꯥꯏꯅꯁꯤꯔꯣ ꯃꯥ ꯌꯦꯅꯥꯒ ꯄꯣꯔꯣꯡꯒ ꯊꯣꯡꯒꯗꯧ ꯌꯦꯅꯥꯒ ꯄꯣꯔꯣꯡꯒ ꯌꯦꯅꯥꯒ ꯄꯣꯔꯣꯡꯒꯁꯦ ꯄꯛꯇꯤ ꯄꯛꯅꯕꯅꯤ ꯑꯁꯤꯁꯤ ꯏꯁꯤꯡ ꯀꯣꯟꯗꯣꯅꯦ ꯆꯣꯛꯂꯩꯁꯦ ꯁꯤꯗ ꯑꯗꯨꯝ ꯍꯧꯖꯤꯛ ꯍꯦꯛꯄ ꯐꯪꯒꯗ꯭ꯔꯣ ꯍꯧꯖꯤꯛ ꯍꯦꯛꯄ ꯐꯪꯉꯦ ꯎꯆꯤ ꯈꯣꯡꯗꯣꯡ ꯍꯦꯛ ꯄꯨꯔꯤꯗꯨꯗꯤ ꯃꯣꯔꯣꯛ ꯑꯀꯪꯕ ꯂꯩꯔꯛꯀꯦꯕ ꯑꯩꯈꯣꯏ ꯂꯩꯔꯛꯇꯦ ꯈꯤꯇ ꯂꯩꯁꯦ ꯍꯥꯏꯕꯅꯤ ꯂꯩꯔꯛꯇꯦꯅꯦ ꯑꯩꯅ ꯂꯩꯒꯗ꯭ꯔꯣ ꯑꯩꯅ ꯍꯧꯖꯤꯛꯇ ꯄꯨꯊꯣꯛ ꯄꯥꯕꯨꯡ ꯑꯗꯨ ꯄꯤꯔꯨꯔꯣ ꯐꯥꯜ ꯑꯝꯇꯪ ꯑꯗꯨꯒ ꯊꯣꯡꯗꯣ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯊꯣꯡꯒꯗꯕ ꯍꯦꯟꯖꯥꯡꯒꯤ ꯃꯊꯦꯜꯁꯤꯅ ꯄꯣꯔꯣꯡꯅꯦ ꯑꯗꯒꯤ ꯌꯦꯅꯥꯅꯦ ꯍꯩꯀꯛ ꯅꯠꯇ꯭ꯔꯥ ꯍꯩꯀꯛꯀꯤ ꯍꯩꯀꯛꯀꯤ ꯌꯦꯂꯤ ꯍꯥꯏꯇꯥꯔꯦ ꯍꯩꯀꯛ ꯌꯦꯂꯤꯒ ꯄꯣꯔꯣꯡꯒ ꯊꯣꯡꯕ ꯑꯃ ꯑꯩꯈꯣꯏ ꯌꯣꯡꯆꯥꯛ ꯍꯥꯞꯀꯗ꯭ꯔꯥ ꯄꯣꯔꯣꯡ ꯊꯣꯡꯕꯗ ꯍꯥꯞꯄꯗ ꯍꯋꯥꯏ ꯊꯔꯥꯛꯁꯨ ꯍꯥꯞꯅꯤꯀꯣ ꯑꯗꯨ ꯈꯔ ꯍꯥꯞꯅꯤ ꯑꯗꯒꯤ ꯑꯃꯅ ꯈꯥꯖꯤꯡꯒ ꯀꯩꯅꯣꯒ ꯃꯣꯔꯣꯛꯀ ꯍꯦꯟꯇꯥꯛꯀ ꯃꯦꯠꯄ ꯑꯃ ꯑꯗꯒꯤ ꯍꯩꯀꯛ ꯌꯦꯂꯤꯒ ꯌꯣꯡꯆꯥꯛꯀ ꯑꯃ ꯏꯔꯣꯝꯕ ꯑꯃꯒꯅꯤ ꯅꯠꯇꯦ ꯀꯩꯕ ꯍꯩꯀꯛ ꯌꯦꯂꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯕ ꯀꯔꯤꯕ ꯅꯠꯇꯦ ꯀꯣꯝꯄ꯭ꯔꯦꯡꯅꯦ ꯂꯣꯛꯂꯩꯅꯦ ꯌꯣꯡꯆꯥꯛꯅꯦ ꯏꯔꯣꯝꯕ ꯑꯃ ꯑꯣ ꯌꯣꯡꯆꯥꯛꯀ ꯏꯔꯣꯝꯕ ꯀꯣꯝꯄ꯭ꯔꯦꯛꯑꯕ ꯍꯩꯀꯛ ꯌꯦꯂꯤ ꯑꯩꯁꯨ ꯑꯗꯨ ꯊꯣꯡꯕ ꯍꯦꯟꯅ ꯐꯖꯒꯗꯧꯅꯤ ꯀꯣ ꯃꯉꯥꯗꯤ ꯂꯩ ꯁꯅꯥꯊꯣꯏ ꯊꯥꯎ ꯂꯤꯛꯂꯤ ꯇꯧꯊꯣꯔꯛꯑꯣ ꯑꯁꯤꯅ ꯉꯥ ꯌꯥꯏꯕꯒꯤ ꯃꯣꯔꯦꯒꯤ ꯌꯦꯅꯥ ꯑꯆꯧꯕꯤꯗꯨꯅꯦꯕ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛꯀꯤ ꯌꯦꯅꯥ ꯑꯩꯈꯣꯏ ꯂꯣꯛꯇꯥꯛꯀꯤꯗꯨꯗꯤꯀꯣ ꯕꯨꯀꯥꯏꯕ ꯃꯤꯗꯅꯦ ꯂꯨꯄꯥ 50ꯀ ꯍꯥꯞꯈ꯭ꯔꯗꯤ ꯃꯌꯥꯝ ꯍꯦꯛꯄꯤꯔꯛꯑꯦ ꯍꯥꯏꯌꯦꯕ
ꯅꯠꯇꯦ ꯀꯣꯟ ꯃꯆꯥ ꯀꯣꯝꯄꯥꯛꯇꯤꯁꯤ ꯂꯩꯔꯦ ꯁꯤꯗꯤ ꯇꯤꯜꯍꯧ ꯍꯥꯞꯆꯜꯂꯦ Jangan HP, sini. Sini. King apa ora? King hapsel lagi? Takut. Oh. King hapsel lah. Zira hapsel lah. Haji Gomaru. ꯑꯗꯨꯗꯤ ꯉꯁꯥꯏꯅ ꯉꯥꯗꯤ ꯌꯥꯝꯃꯦ ꯍꯥꯏꯔꯗꯤ ꯏꯅꯦꯕ Kaisu kau ini. Oh. Dia lu hapus dah. ꯑꯂꯨ ꯍꯥꯞꯇ꯭ꯔꯕꯣ Hapus ya pak. Oh. Siapa nih? 사바이 못할 뻔했나 ꯑꯗꯨ ꯉꯁꯥꯏ ꯑꯩꯈꯣꯏ ꯍꯥꯏꯊꯔꯛꯄꯒꯤ ꯇꯥꯏꯃꯤꯡ ꯑꯃ ꯁꯤ ꯀꯦꯃꯦꯔꯥ ꯂꯧꯐꯝꯒꯤꯗꯣ ꯑꯗꯨ ꯇꯥꯏꯃꯤꯡ ꯌꯧꯁꯤꯜꯂꯛꯑꯗꯤ ꯐꯗꯣꯏꯅꯤ ꯍꯧꯖꯤꯛꯇꯤ ꯁꯥꯕꯅ ꯈꯥꯡ ꯉꯝꯗ꯭ꯔꯦ 이제 Wah, keribu hapsel lah. 이제 호령도 이거 안 하면 이거나 합해주고 Kau cana deh. Asi jena hapa. Iromba ke desain kenapa? Menggan iromba siju desain kenapa? Jena se hapa gane ya. Musa sih hapa dengar se. Masa sih am kalle ba. masakan 들려요. Pasina. Pasina. Agak iya na hapsel ngere. Sisi hapa. Orang macam si hapa urat cerah, rel hap cerah. Ya, bisa hapus wae. Nah, sohai yeli sohai, moi kara mana hikak sohai. Hekak kiri, hekak ti hekak terus ya. Hikak bala pada tu. Hekak iya li itu nih pak. Hikak yeli ada. Ya, tahu mana? Kumsi. Hiduppada asi sida hidupagane sida mai thare dana. Aduda chanda dana mo sida hidui neba. Porom kaman asi chure ngapa ngomba. Adu nairo nungo. Adu hanu biji ngamda bada yaina. Wa mandana ko. Nga sida di jon gara roi chok wa bo bo da tongwe wa. Hanu bina kaga lauraga to nang insang wai sang ga su sa bada. Nga da so haubne haiba. Haura so ai hanubigi koropadu do wali badu dai bu ama 이제 졸업하는 거 할로니야. chato kumsi mathak ta mathang on tho gane ko sai tha ba yai ha ba 요란이 Yang uyang ni. 여 사이 아는 비고로네 따따따 아는 거 dengan talaknya gini. amado ꯁꯛꯂꯣꯟ ꯑꯃꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒꯤ ꯀꯣꯠꯇꯣ ꯄꯤꯔꯝꯕꯅꯤ ꯑꯗꯨꯒ
ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯔꯤꯕ ꯑꯦꯀꯥꯎꯟ ꯑꯁꯤꯕꯨ ꯄꯥꯏꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯅ ꯅꯝꯖꯔꯒ ꯑꯍꯥꯟꯕ ꯑꯁꯤꯒꯤꯅ ꯑꯍꯥꯟꯕ ꯄꯥꯎꯈꯨꯝꯁꯤ ꯅꯨꯄꯤꯅꯁꯨ ꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯂꯤꯉꯩꯗ ꯑꯩꯈꯣꯏ ꯉꯥꯛꯇꯪ ꯍꯥꯏꯔꯤꯕ ꯄꯥꯎꯈꯨꯝꯁꯤꯒꯤ ꯑꯟꯁꯔꯁꯤ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯟꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗ ꯑꯩꯅ ꯂꯧꯈꯠꯆꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏ ꯀꯃꯦꯟꯇ ꯄꯤꯕꯤꯔꯛꯄ ꯌꯦꯡꯕꯤꯕ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯑꯗꯨ ꯇꯧꯍꯜꯂꯨ ꯅꯨꯡꯁꯤꯠ ꯁꯤꯠꯂꯗꯤ ꯆꯥꯕ ꯅꯨꯡꯉꯥꯏꯔꯣꯏ Private part ba? Video apa sih? Wajar ya? Chảo mặn rồi. Yare. Sina poronga haikat yeli ga thongba. Yoksang ru hapke. Adudagi si khajing lokthare. Khajing icham chamna kenone phutoga thum hapa phuto edana. Adu kanghalaga umor ko met pa maroi myam hapchalaga. Sina ngari yaude sijina poronga haikat yeli ga yongchaka thongba. Adagi sijina kompreka yongchaka iromba. Si kotharaga si nairage do. Samgi sai down. Yare haurge si. Poronga haikat yeli hen naige han. Sini 짜는 게 가진 게 ngay hấp thì sẽ một xíu cái local hay những international ta là gì quay là đã pa này còn phải iron một xíu ngày dùng để cho lô bên này chắc thế thì trong tàu kìa như hỏi mà cái năm nữa tôi chỉ chắc sao bây giờ porong thong ba degi irom ba degi khajing miet ba sao bây giờ chúng ta lột tạc xuống đỏ nấm tăng cuối thu cái cái đấy chỉ là chú resort mà sam này chỉ chú yên cái anh đã bắt được cái lấy yên nhiều cái đông nga không ngon à nga khơi chỉ lấy ra cái mà khác tao mẹ mình nhìn mình là chứ không Saya phone to ke phone saya paman phone putar pai diri kai no mila iku bi entan nolo na bani entan nolo pada
Pikubi no le pikubi kano yang le computer yang le laptop yang le. Orang tercapai apa, thongbi apa, mayam thongure, koi bi apa koi ure, bisik, koi kerang hi thongham jaga tu dah, kamu hale, bisik, yum hana bagi tayari dah, koi ready lere, hayang thar kandang miyang minar, bisik ini, bye bye.